ngasi phone ki ba tuan chi phone sing dagi maroi be ipausun khongwachar kana Manipur top channel dagi ma'am da share tawjagi an mada mama mapa oina khangjin bada kanaraba content masang katang hana ma'am da share tawjaramge mobile game da laisu rakpadagi pukning wakhal da ahongba laktuna ningba kaiba punsi ohelakpa yai COVID-19 maram oiraga matam sang school amasum college hangkhidabana maram oiduna mahi tamliba angangsing mobile game sanaduna ayamba matamda lairi Haujiksu awangba class sing hangduna mahi tamba haurabasu pikliba angang singdi school kabagi khudong chaba phangdri masina maram oiraga angang kya internet mobile game na singbada laisuba yaurakli pikliba angang kya mobile yenghandrabadi saba thakpa sangdabagi mawong amada lakpaga loinana mama mapa singna angang singda mobile pisinduna sanahanbagi thawong kya satharakpa uri hiram asigi matangda Pausiesigi Paumida Rimski Department of Psychiatric Department gi makok Dr. Lenin Hai Laisu Bahai bisi hiram kudimakta afaba oide aikhoi gi khunai da haujuk pikliba angang dagi hauraga inkalagliba amadi edal gi thakta leiraba miyoi kya mobile phone internet amadi tuan ba game makhal singda laisu gi mamitari mobile game amadi internet ta laisu gi thak yorakpa matamdadi miyedu physical mental psychological problem lakpaga loinana lamsat sajata ahongba kya lakhali physical amasu mental health akaiba lakpadagi saba thakpa yadaba tumba yadaba mayang kangshilakpa lamsat sajata ahongba kya laktuna matam sana thabak tahodabadagi ningba kaiba kya punchi marel ama ohelakpa yabagi akiba lei matam kuina naruraba miyoi amagum game amasum internet ta laisuba miyoi sing masai ison sonba sok thaba phaurakpa yai mobile game kuina sanabana mitta akaiba kya su pirakli saba thakpa matam nairaktabana puk sagatpa khara henjin khragana oningba phaurakpa yai mai tamliba inkhalakliba miyoi singna psychological problem lakpadagi mathau masak khanglaktaba tawpham thokpasing matam sana tawdaba lairik laisuda pukning sangdaba mobile games sananingbagi khawrangbai hengalakpana ngang saknaba yaraktabna singba mawong kya ulakpa yai masa masagi section jagadaba thabak thoram kya dasu hainingba phawdaba masagi energy sing game sanabra sijina thokibana thabak kudingmakta mai paktaba phibam lakpasu yai game amasum internet ta laichurakpana hiram kudingmakta akaiba ohelakli haiba inba angang oirambadagi lamhen tuhenba mama mapana haiba indaba angang amu ohelakani kariguma matamda internet game tournament singba sanarakpa matamda ahing tumdaba kya yorakpana haksangi phibamda sound akaiba lakali addiction natragana laisuba haiba thak adu oiraktringeida mama mapa oibasingna angang singba ningthina yengsinbibagi tangai phadaba lai haidi haba topic asini makha chathrak poina atopa maroiba pau khramo Sinmi Purambadagi Tabak Lepkre Moregi Integrated Check Post ICP gi Bypass Road Pakthok Sakthokpagi Tabak Suriba Sinmi Purambadagi Lambi Pakthokpagi Tabak Lepkhiduna Sinmi Sing Khola Thadoktuna Senakre Pawgi Likhun Amanahai NHIDCL gi Makhada Moregi Integrated Check Post ICP gi Bypass Road Pakthok Sakthokpagi Tabak Suriba LKN Sangi Senmi Manga ngarang numidang pung nipan makhairom tabada masakhangdaba miye anina more ward number 1 home guard bang da leiba khola da laktuna furamani thagdo asigi matangna senmi singna phungdorakpada masakhangdaba miye ani khola adu da laki aduga mohori amadi GCB excavator gi driver ani puthu u haina khola adu da leiba senmi manga adu furamani senmi sing phuba saiba yawbadagi ICP bypass road ki lambi pakthok sakthokpagi thabak sing shuba lepkhre amadi hibadagi khula thadoktuna mayum da senbasu yawkhre hairi thawdo adugi matana more police station report amasu madi leinaba singna tawkhre mamangna su khola aduda khamduna leiba tata tipper amagi glass masakhangna singna thugai basu leikrabani haiba pawmusu phonakhi atop pawmna Birla Emporium gi CEO kan khatpa leite Bira Emporium Private Limited amadi IRA Finance Private Limited ki Investor Union Company asigi CEO Yumnam Irabantabu Hiram Amatada Kankatpa Late High Investor Union gi Makedi Singdorakli
Rims Road ta leiba Birai Emporium Private Limited ki office ta pangthokpa pawgi mifam amada Investor Union gi advisor Yambem Munindro na hai Birai Emporium amadi IRA Finance ki CEO Yumnam Irabantana Lord Kraba matungda IRA Finance Union na punna kusamnaduna mangkhidoraba investor singi paisa khradang oirabasu phangananaba haiduna kana honari Union asina honajabadagi Villa Emporium gi office kurai digi Rims Road ta puraktuna hangba hore loinana yamna transparent oina thabak sangshili kanagum investor singna legal court satke habu wafam leiragasu athingba mata leite aduga irabantagi mathakta logi matungina phaba punba tarakpada investor union na thingba ngamgadaba nate Union asibu lana ukhinaba thabak thoram amata tawbiganu haina advisor aduna appeal tawki ngasi pawgi mifam aduna saru yakhiba Birai Emporium gi investor Laisram Santos na hai ingkumja Englishingani kungi Mars matungdagi kangkhong sairba Birai Emporium amadi IRA Finance ki investor singi sen khongkatpa ngamnaba haiduna Birai Emporium Private Limited Ira Finance Private Limited ki investor sing amadi staff singi apunba decision making body ama semduna company asina thadakiba senpham sing khomgatnaba anauba office ama Rims Road ta hangduna thabak pekhatpa hore decision making body na investor singi sale singbugi wafam leite adubo body asina investor singi sale kharadang oirabasu phangananaba angamba thakta honagani investor singi oiba wafam office award laklaga tanabiyu amadi decision making body gi member singda ayet apan pibigano hainasu Santos na appeal takhi heba pawmasu naji phone ki basi phone sing phonari usilak point atopa maroi pa paw amanamo asoba businessman ama $10 lakh piduna angang namduna phamlanaba yenglubagi sahi taraganipan kaisum sangda thamkhre Peter Tomlinson koba UK gi businessman amana $10 lakh piduna Philippines ki angang kya namduna phamlanabagi life oina yengbagi damak sahi taraganipan kaisum sangda leibagi serak phangkhre sahi humpugo humdoi surabanu pa sina angang yauna phamlanabagi maral kunmu masana yajakre Tomlinson hairiba nupa si Isli of Wet Chamber of Commerce ki sahi taraganipan president pikraba misakni mahakna sahi tarau humdoidagi mga fawagi Philippines ki angang kungi matakta phamlanabagi live yengnaba silan ki amasum direction phawba piki hairi ado mayam hojiko inadi matang sai lusinjarage aduga horai nungdaram phongba phongsingdigi maroiba I pawsing khongachrakana mayamda ngaliba makai pina bohna jarake aduga mayam su yingbiu haina Manipur top channel gi mekedi gi mayamda haijari aduga hojiko inadi mayam matang sai de kainarasi and thank you